Separate Administration ki wakhalonda miyambu lana lamjingkhiba MLA singi marakta CM gi pham thindoklabasu Assembly da masa saruk yarakloi. Michael Lamjathang Senja thumja tauba PWG ki engineer amata lemna tharoi. Songtham Biswa Chandra Chief Engineer. Surajanpur amadi Kangpokpi German Road miyoi kharana lambi kothoklam le hairi. Singjamai PS ki manung chanba Karam awang lekai da thokpa thodokni hairi. Thonggan da ising chorhali haibagi wahaudagi mi hatpada mapana jenda masana observation home da thamkhre hairi. President Rungi matamdi losilakadaure. Center na Manipur da miyam gi lengak ama semdanabagi lambi yalibasi lusingba khanba ngamdabana mami sami. Manipur da tangdurai taraba khaktada lengak semba chakhwat thaurangi thabaksing paikhatpa yauna miyam gi apamba phangani. MLA T Haisi Biswajit. Mobile phone huralaga yonthokpa amadi bandan toina thamdokpada yam chauna chenabani haiba wairokpam abung pharaga police Sinakhre hairi. Film forum Manipurna class 10 amadi 12 ki exam gi yenglaga lakliba February gi tang amadagi Matam Khara Kappa Esei Nongmai kumhai harausing leplagani haina phongdorokli. Myanmar dagi changsilakpa miyoi singna thudeklamlaba ngamkhai gi sambansing police na yengsinkhre. Nauna saba classroom thugairambadi leibak masa tadaba mawongni toizam lokendro. Friends Union Club na MLA N Susindro gi mathakta Porompat PS ta complaint report fine taukhre. Complaint adugi copy sing Governor DGP amasung SP da pikhre. Indo-Myanmar border fencing khaba lepnaba Myanmar da base tauba Naga nupi lupna apin tarokli. Laukhatpham thokpa khongthangi rims ki director gi mathakta laukhatagani KCP. Security forces na Sugunu area dagi Baufeng amadi PCAP recover taukhre. Kaksing district ki Sugunu police station gi manung chanba Sugunu area dagi security forces na Baufeng handset ani amadi PCAP ama recover tauba ngamkhre hairi.